Kanchipurda laiba Catholic School giming chathian bayaba mongda social media da wafam kaya lana sandurakliba si yaning da bafong doktuna ngasi school asigi oza singna school campus da Wakat Meepham sathakre Wakat Meepham aduga mari lainana school asigi English subject ki oza BK na hai Kumjali singani kunmari da unauthorized oiba mongda WhatsApp group ama semkraba matung handak ikui dana tha ama ani asida school asi miyam da lana uhanba yaba wafam kaya sandurakpa se thamoi sokna nungaite Tawong asi school asigi amadi school asigi mahairu singi laibak thibani school amada thokpa isu macha sing asigi warusin purakna ba school asida constructive oiba wakhalon approach tawbagi mahud social media gi platform da thagalak liba se oza ama oina nungaite asigumba tawong asidi school gi mayokta leiraga school asi mingcha thianaba satharakpa thawong ni haina lawi School asi kumjali singa maga chamapan marifuni da lingkhat ki ba lamdam asigi maming leiraba school singi manung da mani school asina sanglaba chahi ni fuhumdoi rom asida apaba mahairoi kaya putoktuna lakli karigumba school asigi amadi oza singi asoiba amadi yaning da balairabasu mari leinaba school gi authority da complaint tawbiraga aphapata tathok tasin tawminaduna puna wakal taminaba yaba ngaktani Masigi mahut social media gi platform da thagalaga school asi lana uhanna bahona riba se makata na tawbiganu Masi ozagi ethics amadi dignity da yamna sokpa thawongni makata na siguma thawong asi chatharaklabadi logi matung ina matik chaba action lokhatkani haina mahagna fongdokhi Wakat Meepham maduda please don't rupture the innocent minds handle matters with maturity not publicity unauthorized WhatsApp group da thazaba thambiganu amade Thobandong chapubu kainaba yaibra haibana chingba thaba placard sing sizinaki Ngasi phawda chahi nifuga humdoi habadi 43 years plus school sina apobe mairo myam puthogan tu da koi gi lamdam sigi state sigi education gi field da human engineer myam puthokna honna jar ebse maduba koina kaishnataba koi gi miyoi kharana itattatna thengkhang kyarakta school ki mingcha thina sum tork pase akoi oza moina akoi khang ngamjade karigumba school ki asoiba oza singa asoiba lerga su school da lakpiu school ki class khudingi class teacher lei class teacher tu da moina pibini ba suggestion tu pira matung da akoi ne school authority da hand over to kanda yam amicable oiba mongla solution porok pa yaba ngaktani adubu media da ngasai miyam bu yam lan unbe yaba mongda sum torok pase masida koina nuai to sum phongdok jaba haibatai